Relief camp ta LEIRIBA MAHEIROI singi PUKNING WAKHAL SHONTHADANABA CHAYOL ANIGI MANUNG da Relief camp sing da Mari Leinaba Counsellor Shing Tharagani HAINA Education SK Director Laishram Nandakumar na PHONGDOKKHRE Wafam masi MAHEIROI Love Democratic Students Alliance of Manipur Desam Kunithoi Shuba Mapok Kuman Thoram da Mahakna PHONGDOKKHIBANI Imphal West District ke Changangai da Laiba Comet School da Pangtokhiba MAHEIROI Love asige Mapok Kuman gi Thoram aduda Education SK Director Laishram Nandakumar na hai Mamang chahi gi megi tang ahumdagi haurakhiba irang asina khwaidagi sokhanba department singi manungda Education Department su amane lamdam masida LEIRIBA MAHEIROI Love singi matengna irang manungda MAHEIROI sing mahai tamhal hobana ngaside MAHEIROI sing chahi mangdre masigi damak mateng panglakhiba sing buthagatli Housing Togliba Irang Asina Maram Oiraga State Asigi Tongan Mafam Sing the Hangba Relief Camp Sing the MAHEIROI Lising Taraga Manga Rom Lanjin the Duna Lady. MAHEIROI Sing a say Pukning Amadi Wakal Anaba Sing the Gang Natonaba Amade, Wakal Nungai and Henabagi among Department and Relief Camp Sing the Counsellor Haduna Akanaba Counseling Pihanaba Taurang Atuba the Paikalagane. MAHEIROI Loop Sing the Yauraga Miyangi Tabak Taurabaso Isagi Carrier Sembage. Khongthang singdi nathai se MAHEIROI among oina tungi afaba yumbi oina ba khonaba haiba se MAHEIROI amagi tafadraba thodangni haina mahna makata ke Hosi Manipuri LEIRIBA Relief camp sida punna LEIRIBA satra sati sitri disintra manu adu hiena second pi mose relief camp LEIRIBA angang sitri hiena second pi na chanjaraga relief camp ki class hi hoye matu ka punna coaching sinjari coaching si sinjari ko coaching mafam sida clinical psychologist kaya mo tharaga relief camp ki anang singse kasi counseling tawrana ba na ko step lo ka chare ai counseling si anda ki hafta se na so next week tadi susoi soi na hawdani hai ko ba chama ai kam so ko chena hai ki ba wafam do mari le na thamjani Desam gi thau puramba amadi housing tholiba irang asida apunbagi saktam kanna bkhonabada thawaina pontha pikraba athauba singi mafamda minute ani 2 minute leptuna ikai khumnab utuna pangthokiba thoram adugi nungi warol piraduna Desam Mayai Lotion gi Secretary General M Somorjitna hai malem gi honglakliba chawkat khongjel da lambana duna mangjin thana chatke hairabade hawrakliba MAHEIROI singda afaba makhal gi education system aba piba tangai fade Lamdam masigi apunbagi saktam da maikai kayadagi thengkhang kayada singnarakre mayai kaba chinjakna hawrakliba naha singda piriba chaitheng khunaida oirakliba sonju mitambagi thawong sing amadi mitoki misingna ising ichawgum hengalakpa asina yalhau misingi hingba amadi siba anigi langda piriba awaba sing aikoi puna nainaba matam oire khunai oiba manaba lingjel ama aikoi unminnabagi tangai fadaba matam adu lakle kaitharakliba khunai gi manaba lingjel ngasigi mirolna hingat hanaba change thokliba lan asida khunai gi oiba manaba lingjel leitabagi mami adumak tare pandam amagi makhada puna lan thengminabagi mahutta masa masagi apambana mang tharaga adumak thabak toriba asimak laibak thiba amani haina mahna phungdokhe General Secretary M Somorjitna makha taraduna hai state asigi oiriba tangdu leita dabasing asina state ki semilon da kham thengna sokhalle MAHEIROI singi Pukning WAKHAL da tangdu leita dabagi chang hengalakle MAHEIROI singi WAKHAL amadi Pukning leita na lehenabagi damak school sing da psychological support cell amam hangtokpagi tangai fadaba leire hirambasigi matang da lenga ki mari leinaba department na lokat form thokpa thabak sing lokat pio haina so mahna makata ke Government and private schools in the psychological support system thamdana MAHEIROI singda matamati thinareba wakhalgi chananaba amadi thoi batho wa to nyam se pili aki ro myam se masidi ki ngaphoga aki khang yawna amadi wakhal pukning leitana mahi tamma ngamna bagi namata live session sistegi government na susoi soidana government and private schools in the psychological support system thabina na bagi namata tabuk lokot view to ibatan kadi MAHEIROI sing koi jikna amadi wakhal leitana mahi tamma ngambani maduna maram oirakanda ekoi mangda tar le tongan single map se khambga loina apung phana mahi tamba madudagi tholakwa okol apung phara okol gi macha yawa matik chana okol gi macha yawa adugu generation tuna mangda tar le single map se response pidana matik le kunaya ba soina ko
Ngasigi thauram aduda desamna lishang sitna ozasingda piduna lakpa Chingu Maichau Khonang Thaba Chima Kha Award English ngani sumna kulhumdagi mana St Joseph Higher Secondary School ge oja akoijam jibalada da khusinda ke loinana DM Community College ke faculty Dr. K.S. Chitravanu amade Samusang Santipur Upper Primary School ge primary oja Y Somerendra da Certificate of Appreciation piduna ikai khomna budke